ꯑꯕꯦꯝꯅ ꯃꯃꯥꯏ ꯐꯠ ꯂꯩꯊꯣꯔꯛꯄꯗ ꯈꯤꯇꯪ ꯂꯥꯞꯇꯛꯅ ꯅꯨꯄꯥ ꯑꯃꯅ ꯃꯨꯟꯅ ꯌꯦꯡꯗꯨꯅ ꯂꯩꯔꯝꯃꯤ꯫ ꯑꯕꯦꯝꯁꯨ ꯅꯨꯄꯥꯗꯨꯗ ꯃꯨꯟꯅ ꯌꯦꯡꯉꯤ꯫ ꯅꯨꯄꯥꯗꯨꯅ ꯃꯃꯥꯏꯗ ꯎꯞꯂꯤꯕ ꯃꯥꯛꯁ ꯑꯗꯨ ꯂꯧꯊꯣꯔꯛꯏ꯫ ꯑꯗꯨꯒ ꯃꯃꯤꯠ ꯑꯗꯨꯅ ꯑꯕꯦꯝꯗ ꯃꯨꯟꯅ ꯌꯦꯡꯂꯒ ꯑꯕꯦꯝ꯫ ꯑꯕꯦꯝ ꯃꯈꯨꯠꯇ ꯄꯥꯏꯔꯤꯕ ꯐꯣꯟ ꯑꯗꯨ ꯇꯥꯈꯤꯕ ꯈꯪꯍꯧꯗꯦ꯫ ꯂꯥꯎꯕꯁꯨ ꯉꯝꯗ ꯄꯥꯈꯠꯄꯅ ꯃꯁꯥꯗꯨ ꯊꯛ ꯊꯛ ꯅꯤꯛꯂꯛꯏ꯫ ꯃꯇꯧꯗꯨ ꯎꯕꯗ ꯑꯕꯦꯝ, ꯑꯩꯗꯣ ꯑꯦꯂꯦꯛꯁꯅꯤ, ꯀꯥꯎꯔꯕ? ꯋꯥꯔꯤ ꯈꯔ ꯁꯥꯟꯅꯁꯤ꯫ ꯑꯦꯂꯦꯛꯁꯁꯨ ꯑꯕꯦꯝꯒꯤ ꯃꯅꯥꯛꯋꯥꯏꯗ ꯂꯩꯕ ꯅꯠꯇꯕꯅꯤꯅ ꯀꯟꯅ ꯂꯥꯎꯔꯝꯃꯒ ꯀꯥꯗ ꯆꯦꯟꯈꯤꯔꯝꯃꯤ꯫ ꯀꯥꯗ ꯌꯧꯕꯒ ꯄꯥꯈꯠꯅ ꯊꯣꯡꯒꯗ ꯂꯣꯟꯁꯤꯟꯈꯤ꯫ ꯃꯇꯧꯗꯨ ꯎꯕꯗ ꯃꯦꯝꯆꯥꯅ ꯕꯦꯝꯃ ꯀꯩꯗꯧꯔꯦ? ꯑꯕꯦꯝ ꯃꯁꯥꯗꯨ ꯊꯛ ꯊꯛ ꯅꯤꯛꯈꯩ꯫ ꯏꯃꯥ꯫ ꯃꯔꯩ ꯇꯠꯂꯤ ꯇꯠꯂꯤ ꯇꯧꯔꯛꯏ꯫ ꯃꯇꯣꯝꯇ ꯁꯣꯔꯗꯨ ꯁꯥꯡꯅ ꯍꯣꯟꯗꯣꯛꯆꯔꯒ ꯗꯥ ꯑꯦꯂꯦꯛꯁ ꯂꯩꯍꯧꯏ꯫ ꯃꯦꯝꯆꯥꯅ ꯏꯃꯥ ꯊꯣꯛꯀꯦ, ꯋꯥꯔꯤ ꯁꯥꯟꯅꯔꯨꯒꯦ, ꯃꯥꯅ ꯄꯥꯝꯂꯤꯕꯁꯦ ꯀꯔꯤꯅꯣ ꯍꯪꯂꯨꯒꯦ꯫ ꯅꯠꯇꯦ ꯏꯃꯥ, ꯊꯣꯛꯈꯤꯅꯨꯋꯣ꯫ ꯃꯄꯥꯟꯗꯅ ꯑꯦꯂꯦꯛꯁꯅ ꯃꯈꯥꯗ ꯇꯥꯗꯨꯅ ꯂꯩꯔꯤꯕ ꯐꯣꯟ ꯑꯗꯨ ꯄꯥꯏꯔꯒ ꯃꯦꯁꯦꯖꯇ ꯀꯔꯤ ꯀꯔꯤꯅꯣ ꯏꯕ ꯍꯧꯔꯝꯃꯤ꯫ ꯉꯥꯏꯍꯥꯛ ꯀꯔꯤ ꯀꯔꯤꯅꯣ ꯏꯔꯕ ꯃꯇꯨꯡꯗ ꯗ꯭ꯔꯥꯐꯇ ꯁꯦꯞ ꯇꯧꯈꯤꯔꯝꯃꯤ꯫ ꯇꯟꯖꯥꯗꯨꯗ ꯔꯣꯖꯔꯒ ꯔꯤꯇꯥꯒ ꯆꯥꯛ ꯄꯨꯔꯛꯏ꯫ ꯑꯦꯂꯦꯛꯁ ꯃꯤ ꯂꯥꯛꯄꯒꯤ ꯃꯈꯣꯜ ꯇꯥꯕꯗꯒꯤ ꯃꯥꯛꯁ ꯑꯗꯨ ꯎꯞꯁꯤꯟꯈꯤ꯫ ꯑꯦꯂꯦꯛꯁꯀ ꯔꯣꯖꯔꯒ ꯃꯥꯌꯣꯛꯅꯩ꯫ ꯑꯗꯨꯕꯨ ꯔꯣꯖꯔꯗꯤ ꯑꯦꯂꯦꯛꯁ ꯎꯕꯗ ꯀꯔꯤꯁꯨ ꯊꯧꯁꯥꯔꯨꯗꯦ꯫ ꯃꯔꯝꯗꯤ ꯍꯣꯁꯄꯤꯇꯥꯜꯗꯗꯤ ꯑꯅꯥ ꯑꯌꯦꯛꯀꯤ ꯁꯦꯕꯥꯔꯤ, ꯍꯤꯗꯥꯛ ꯌꯣꯟꯕ, ꯑꯃꯣꯠ ꯑꯀꯥꯏ ꯁꯦꯡꯕ, ꯗꯣꯛꯇꯔ, ꯅꯔꯁ ꯅꯠꯇꯅ ꯀꯅꯥꯕꯨ ꯂꯩꯔꯨꯅꯤ? ꯑꯗꯨꯅ ꯋꯥꯈꯜꯗꯣ ꯆꯨꯝꯅ ꯑꯗꯨꯝ ꯈꯟꯇꯣꯛꯑꯝꯃꯤ꯫ ꯔꯣꯖꯔꯅ ꯑꯦꯂꯦꯛꯁꯇꯒꯤ ꯍꯦꯟꯗꯣꯛꯂꯒ ꯆꯠꯀꯦ ꯇꯧꯕꯒ ꯑꯦꯂꯦꯛꯁꯅ ꯏꯌꯥꯝꯕ, ꯔꯨꯝ ꯅꯝꯕꯔ 17ꯗ ꯆꯪꯗꯣꯏꯔꯥ? ꯔꯣꯖꯔꯅ ꯑꯗꯨꯗꯤ ꯐꯣꯟꯁꯦ ꯔꯨꯝ ꯅꯝꯕꯔ 17ꯗ ꯂꯩꯕ ꯂꯩꯁꯥꯕꯤ ꯃꯆꯥꯗꯨꯒꯤꯅꯦ, ꯃꯉꯣꯟꯗꯒꯤ ꯇꯥꯍꯧꯕꯅꯦ꯫ ꯑꯩꯅ ꯐꯣꯟ ꯇꯥꯍꯧꯔꯦ ꯍꯥꯏꯔꯒ ꯍꯣꯠꯇꯅ ꯆꯦꯟꯈ꯭ꯔꯦ꯫ ꯔꯣꯖꯔ ꯍꯥꯏꯐꯦꯠ ꯅꯣꯛꯆꯩ꯫ ꯏꯆꯟꯅꯨꯄꯤꯅꯦ, ꯍꯧꯖꯤꯛꯀꯥꯟꯁꯦ ꯃꯥ ꯌꯥꯝꯅ ꯀꯤꯔꯤꯕꯅꯦ꯫ ꯐꯔꯦ ꯑꯩ ꯄꯤꯔꯒꯦ, ꯊꯦꯡꯛ ꯌꯨ꯫ ꯑꯦꯂꯦꯛꯁꯇꯒꯤ ꯐꯣꯟꯗꯨ ꯂꯧꯔꯒ ꯔꯨꯝꯗꯨꯗ ꯂꯥꯛꯏ꯫ ꯊꯣꯡꯗꯨ ꯃꯅꯨꯡꯗꯒꯤ ꯂꯣꯟꯕꯗꯨꯗ ꯀꯣꯛ ꯀꯣꯛ ꯊꯤꯟꯖꯩ, ꯑꯗꯨꯕꯨ ꯍꯥꯡꯗꯣꯔꯛꯇꯦ꯫ ꯎꯄꯥꯏ ꯂꯩꯇꯕꯗꯒꯤ ꯑꯕꯦꯝ, ꯊꯣꯡ ꯍꯥꯡꯉꯣ꯫ ꯇꯟꯖꯥꯗꯨꯗ ꯑꯦꯂꯦꯛꯁꯁꯨ ꯆꯠꯈꯤꯔꯝꯃꯤ꯫ ꯑꯕꯦꯝꯁꯨ ꯃꯕꯨꯡꯒꯤ ꯃꯈꯣꯜ ꯃꯥꯟꯕꯗꯒꯤ ꯇꯞꯅ ꯊꯣꯡ ꯍꯥꯡꯗꯣꯔꯛꯏ꯫ ꯔꯣꯖꯔꯅ ꯀꯩꯅꯣ ꯊꯣꯡꯒ ꯂꯣꯛ ꯇꯧꯔꯤꯁꯤꯅ? ꯑꯕꯦꯝ ꯀꯞꯄꯒ ꯇꯥꯃꯣ, ꯑꯁ꯭ꯋꯥꯏꯗ ꯅꯨꯄꯥ ꯑꯃ ꯂꯩꯍꯧꯕ꯭ꯔꯥ? ꯔꯣꯖꯔ ꯅꯣꯛꯐꯦꯠ ꯇꯧꯅ ꯂꯩꯍꯧꯋꯦ꯫ ꯁꯦ, ꯃꯤꯅ ꯐꯣꯟ ꯇꯥꯍꯧꯔꯦ ꯍꯥꯏꯔꯐꯥꯎ ꯇꯥꯗꯒꯤ ꯆꯦꯟꯈꯤ ꯍꯥꯏꯔꯛꯑꯦ꯫ ꯉꯥꯎꯔꯕꯣ ꯅꯪꯕꯣ? ꯅꯁꯥꯗꯣ ꯑꯗꯨꯃꯥꯏꯅ ꯄꯪꯀꯤꯗ ꯀꯤꯔꯗꯤ ꯋꯥꯈꯜ ꯂꯩꯅꯥ ꯅꯥꯔꯅꯤ꯫ ꯑꯕꯦꯝ ꯀꯞꯊꯣꯔꯛꯏ꯫ ꯅꯨꯄꯥꯗꯣ ꯗꯥ ꯑꯦꯂꯦꯛꯁꯅꯦ ꯇꯥꯃꯣ꯫ ꯑꯗꯨ ꯍꯥꯏꯔꯛꯄꯗꯒꯤ ꯔꯣꯖꯔ ꯄ꯭ꯔꯨꯞ ꯅꯨꯄꯥꯗꯣ ꯇꯥꯟꯅꯕ ꯊꯣꯔꯛꯏ꯫ ꯀꯥꯏꯗꯅꯣ ꯆꯪꯗꯨꯅ ꯌꯦꯡꯉꯤ, ꯑꯗꯨꯕꯨ ꯑꯦꯂꯦꯛꯁꯇꯤ ꯊꯤꯕ ꯈꯪꯈꯤꯗ꯭ꯔꯦ꯫ ꯔꯣꯖꯔ ꯃꯈꯨꯠꯇ ꯈꯨꯠꯇꯨꯝ ꯇꯥꯔꯒ ꯋꯥꯜꯗ ꯀꯟꯅ ꯊꯤꯟꯗꯠꯂꯤ꯫ ꯁ꯭ꯌꯥꯂꯥ, ꯉꯁꯤꯕꯨꯗꯤ ꯅꯥꯟꯊꯣꯛꯆꯧ, ꯅꯣꯡꯃꯗꯤ ꯊꯦꯡꯅꯔꯛꯈꯤꯅꯤꯗꯅ꯫ ꯔꯣꯖꯔ ꯐꯣꯟꯗꯨ ꯂꯧꯊꯣꯛꯂꯒ ꯃꯔꯨꯞꯇ ꯀꯣꯜ ꯇꯧꯔꯛꯏ꯫ ꯖꯦꯀꯣꯕꯅ ꯚꯥꯏ, ꯇꯨꯝꯃꯕꯣ? ꯇꯨꯝꯗꯦꯗ, ꯏꯃꯥꯡꯗꯒꯤ ꯀꯤꯂꯔꯗꯣ ꯌꯥꯝ ꯂꯥꯏꯅ ꯅꯥꯟꯊꯣꯛꯈ꯭ꯔꯦ꯫ ꯖꯦꯀꯣꯕ ꯉꯛꯅ ꯀꯩꯅꯣ ꯍꯥꯏꯁꯤꯕꯣ? ꯑꯁꯦꯡꯕꯅꯤ, ꯏꯃꯥꯒ ꯑꯩꯒ ꯍꯧꯖꯤꯛꯇ ꯆꯥꯛ ꯊꯤꯟꯕ ꯂꯥꯛꯄꯗ ꯅꯨꯄꯥ ꯑꯃꯅ ꯔꯨꯝ ꯅꯝꯕꯔ 17ꯗ ꯂꯩꯕꯤ ꯅꯨꯄꯤ ꯃꯆꯥꯗꯨꯒꯤ ꯐꯣꯟ ꯇꯥꯍꯧꯕꯅꯦ ꯍꯥꯏꯔꯒ ꯄꯤꯔꯛꯑꯦ꯫ ꯐꯣꯟꯗꯨꯕꯨꯗꯤ ꯑꯩꯈꯣꯏ ꯑꯕꯦꯝꯒꯤꯅꯦ꯫ ꯑꯩꯅ ꯑꯕꯦꯝꯗ ꯐꯣꯟꯗꯨ ꯄꯤꯕ ꯀꯥꯟꯗ ꯑꯕꯦꯝꯅ ꯅꯨꯄꯥꯗꯣ ꯑꯦꯂꯦꯛꯁꯅꯦ ꯍꯥꯏꯔꯛꯄꯅꯦ꯫ ꯖꯦꯀꯣꯕꯅ ꯚꯥꯏ, ꯀꯩ ꯗ꯭ꯔꯦꯁ ꯁꯦꯠꯀꯦ? ꯕ꯭ꯂꯦꯛ ꯉꯥꯛꯇꯅꯤ, ꯀꯤꯂꯔꯗ ꯀꯤꯂꯔꯅꯤ ꯗ꯭ꯔꯦꯁ ꯈꯨꯍꯥꯞꯇꯣ꯫ ꯖꯣꯀꯤꯡꯁꯨ, ꯁꯨꯁꯨ, ꯃꯥꯛꯁꯁꯨ, ꯃꯈꯨꯠꯀꯤ ꯃꯣꯖꯥ ꯐꯥꯎꯕ ꯕ꯭ꯂꯦꯛꯅꯤ꯫ ꯇ꯭ꯔꯤꯁꯥꯠꯁꯨ, ꯖꯤꯟꯁꯁꯨ ꯂꯣꯏꯅ ꯕ꯭ꯂꯦꯛ ꯀꯂꯔ ꯉꯥꯛꯇꯅꯤ꯫ ꯑꯣꯀꯦ, ꯑꯗꯨꯋꯥꯏꯗ CCTV ꯈꯤꯟꯕ꯭ꯔꯥ ꯌꯦꯡꯉꯣ꯫ ꯑꯗꯨ ꯋꯥꯕꯨꯗꯤ CCTV ꯉꯥꯛꯇꯅꯦ ꯀꯣꯔꯅꯔ ꯈꯨꯗꯤꯡ꯫ ꯖꯦꯀꯣꯕ ꯃꯃꯤꯠꯇ ꯎꯏꯁꯤꯜꯂꯒ ꯇꯞꯅ ꯑꯩꯅ ꯀꯝꯄ꯭ꯌꯨꯇꯔ ꯄ꯭ꯔꯣꯒ꯭ꯔꯥꯃꯔ ꯇꯝꯕꯗ ꯐꯠꯇꯕ ꯑꯃꯠꯇ ꯇꯧꯔꯤ ꯈꯟꯈꯤꯕꯅꯦ꯫
ꯑꯗꯨꯕꯨ ꯚꯥꯏ ꯃꯇꯥꯡꯅ ꯃꯇꯝꯅ ꯌꯥꯗ꯭ꯔꯕꯗꯤ ꯐꯨꯇꯦꯖ ꯈꯨꯗꯤꯡ ꯆꯦꯛ ꯇꯧꯗꯨꯅ ꯀꯤꯂꯔꯗꯨꯕꯨ ꯊꯤꯔꯒꯦ ꯃꯍꯥꯛꯀꯤ ꯈꯣꯡꯒꯨꯜꯂꯤꯅ ꯍꯣꯠꯅꯕꯗ ꯏꯌꯥꯝꯕ ꯂꯤꯅ ꯑꯌꯥꯕꯒꯤ ꯌꯥꯊꯪ ꯄꯤꯔꯛꯄ ꯉꯥꯏꯕꯅꯤ ꯑꯗꯨꯕꯨ ꯍꯧꯖꯤꯛ ꯐꯥꯎꯕ ꯑꯌꯥꯕꯗꯨ ꯄꯤꯔꯛꯇ꯭ꯔꯕꯅꯤꯅ ꯑꯩꯅ ꯂꯣꯏꯅ ꯅꯩꯈꯥꯏꯔꯛꯄ ꯇꯥꯕꯅꯤ ꯖꯣꯟꯒꯤ ꯁꯦꯂꯨꯟꯗꯒꯤ ꯍꯦꯛ ꯇꯧꯈꯤꯕ ꯑꯗꯨꯁꯨ ꯑꯩ ꯊꯤꯔꯒꯦ ꯔꯣꯖꯔꯅ ꯍꯣꯏ ꯚꯥꯏ ꯅꯪꯅ ꯅꯠꯇ꯭ꯔꯗꯤ ꯎꯄꯥꯏ ꯂꯩꯔꯔꯣꯏ ꯄꯨꯂꯤꯁ ꯉꯥꯏꯔꯒꯨꯝꯁꯤ ꯑꯩꯈꯣꯏ ꯑꯅꯤꯅ ꯃꯥꯕꯨ ꯐꯥꯔꯒ ꯍꯥꯠꯈ꯭ꯔꯁꯤ ꯑꯗꯨꯗꯨꯗ ꯊꯋꯥꯏꯁꯦ ꯄꯦꯜꯂꯅꯤ ꯖꯦꯀꯣꯕꯅ ꯐꯔꯦ ꯑꯩ ꯃꯇꯝ ꯈꯔꯗꯤ ꯍꯣꯁꯄꯤꯇꯥꯜꯗ ꯂꯥꯛꯑꯔꯣꯏꯒꯦ ꯃꯍꯥꯛꯀꯤ ꯆꯞ ꯆꯥꯕ ꯈꯪꯂꯒ ꯂꯥꯛꯑꯒꯦ ꯑꯗꯣ ꯅꯪ ꯇꯣꯏꯅ ꯍꯣꯁꯄꯤꯇꯥꯜꯗꯨꯗ ꯆꯠꯂꯣ ꯍꯣꯏ ꯑꯗꯨꯒꯤꯕꯨꯗꯤ ꯆꯠꯀꯦ ꯑꯌꯨꯛꯁꯨ ꯆꯥꯛꯇꯣ ꯑꯩ ꯊꯤꯜꯂꯒꯦ ꯐꯔꯦ ꯊꯝꯃꯒꯦ ꯑꯅꯤꯗꯨ ꯐꯣꯟ ꯊꯝꯅꯈ꯭ꯔꯦ ꯖꯦꯀꯣꯕꯁꯨ ꯑꯍꯩꯕ ꯍꯦꯀꯔ ꯑꯃꯅꯤ ꯑꯗꯨꯕꯨ ꯅꯣꯡꯃꯇ ꯃꯤ ꯑꯃꯒꯤ ꯃꯔꯝꯗ ꯐꯠꯇꯕ ꯇꯧꯒꯦ ꯈꯜꯂꯨꯗꯕꯅꯤ ꯇꯁꯦꯡꯅ ꯍꯥꯏꯔꯕꯗ ꯖꯦꯀꯣꯕ ꯏꯟꯗꯤꯌꯥꯒꯤ ꯑꯣꯏꯅ ꯍꯦꯀꯔꯁꯤꯡꯗ ꯈ꯭ꯋꯥꯏꯗꯒꯤ ꯍꯩꯕ ꯅꯨꯄꯥꯅꯤ ꯃꯍꯥꯛꯅ ꯍꯩꯕꯒꯤ ꯆꯥꯡꯁꯤ ꯃꯤꯒꯤ ꯑꯦꯀꯥꯎꯟꯗꯒꯤ ꯁꯦꯟ ꯍꯨꯔꯥꯟꯕ ꯐꯥꯎ ꯍꯩꯕꯅꯤ ꯑꯗꯨꯕꯨ ꯅꯣꯡꯃꯇ ꯑꯗꯨꯒꯨꯝꯕ ꯐꯠꯇꯕ ꯂꯝꯕꯤꯗꯨ ꯈꯣꯡ ꯊꯥꯡꯖꯤꯟꯒꯦ ꯈꯜꯂꯨꯗꯕꯅꯤ ꯉꯁꯤꯗꯤ ꯃꯆꯟꯅꯨꯄꯤꯒꯤ ꯂꯃꯟ ꯈꯨꯝꯅꯤꯡꯕꯅ ꯉꯥꯎꯔꯕ ꯃꯕꯨꯡ ꯍꯥꯏꯕꯗꯨ ꯑꯣꯏꯔꯕꯅꯤꯅ ꯃꯍꯥꯛ ꯑꯦꯂꯦꯛꯁꯀꯤ ꯈꯣꯡꯒꯨꯜ ꯂꯤꯕ ꯍꯧꯈꯤꯔꯝꯃꯤ ꯔꯣꯖꯔꯁꯨ ꯋꯥꯔꯗꯇ ꯆꯪꯂꯛꯇꯨꯅ ꯃꯆꯟꯅꯨꯄꯤꯕꯨ ꯀꯤꯗꯅꯕ ꯋꯥꯍꯩ ꯀꯌꯥ ꯍꯥꯏꯔꯝꯃꯤ ꯅꯇꯣꯝꯇ ꯃꯄꯥꯟꯗ ꯊꯣꯛꯀꯅꯨ ꯑꯗꯨ ꯆꯦꯇꯣꯟꯕꯨꯁꯨ ꯑꯁꯣꯏ ꯑꯉꯥꯝ ꯌꯥꯎꯗꯅꯕ ꯍꯣꯠꯅꯧ ꯇꯣꯟꯗꯨ ꯃꯃꯤꯠ ꯄꯥꯡꯂꯕꯁꯨ ꯃꯪꯗꯨꯅ ꯑꯗꯨꯝ ꯂꯩ ꯃꯌꯥꯝꯅ ꯁꯥꯟꯅꯔꯤꯕ ꯋꯥꯔꯤꯗꯨ ꯇꯥꯔꯤꯕ꯭ꯔꯥ ꯇꯥꯗꯕ꯭ꯔꯥ ꯀꯔꯤꯃꯠꯇ ꯈꯪꯗꯦ ꯔꯣꯖꯔꯅ ꯇꯣꯟꯒꯤ ꯃꯅꯥꯛꯇ ꯐꯝꯂꯒ ꯇꯣꯟ ꯇꯥꯕ꯭ꯔꯣ ꯇꯣꯟ ꯀꯔꯤꯃꯠꯇ ꯍꯣꯏ ꯃꯥꯏ ꯍꯥꯏꯔꯛꯇꯦ ꯔꯣꯖꯔꯅ ꯏꯃꯥ ꯑꯩ ꯗꯣꯛꯇꯔ ꯎꯅꯧꯒꯦ ꯔꯤꯇꯥꯅ ꯍꯣꯏ ꯍꯣꯏ ꯔꯣꯖꯔ ꯀꯥꯗꯨꯗꯒꯤ ꯊꯣꯛꯂꯛꯇꯨꯅ ꯗꯣꯛꯇꯔꯗ ꯄꯥꯎ ꯄꯤꯔꯝꯃꯤ ꯉꯥꯏꯍꯥꯛꯀꯤ ꯃꯇꯨꯡ ꯗꯣꯛꯇꯔꯁꯨ ꯂꯥꯛꯇꯨꯅ ꯇꯣꯟꯕꯨ ꯌꯦꯡꯕꯤꯔꯝꯃꯤ ꯇꯣꯟꯗꯨ ꯀꯔꯤꯃꯠꯇ ꯒ꯭ꯌꯥꯟ ꯇꯥꯔꯛꯇꯕ ꯑꯗꯨꯗ ꯗꯣꯛꯇꯔꯗꯨꯅ ꯃꯀꯣꯛꯇ ꯑꯁꯣꯛ ꯑꯄꯟ ꯂꯩꯕ꯭ꯔꯥ ꯌꯦꯡꯂꯛꯏ ꯃꯈꯣꯏꯅ ꯈꯪꯂꯨꯗꯕ ꯑꯣꯏꯔꯝꯂꯦ ꯃꯀꯣꯛꯁꯤꯁꯨ ꯏ ꯊꯣꯛꯈꯤꯕ ꯃꯥꯜꯂꯦ ꯌꯩꯁꯤꯟꯈꯤꯕꯒꯤ ꯌꯥꯝꯅ ꯍꯨꯋꯥꯠꯂꯝꯃꯦꯅꯦ ꯃꯅꯨꯡꯗ ꯑꯁꯣꯛ ꯑꯄꯟ ꯌꯥꯎꯗꯖꯥꯠꯂꯥ ꯍꯥꯟꯅꯒꯤ ꯗꯣꯛꯇꯔꯁꯤꯡꯗꯨꯁꯨ ꯈꯪꯂꯝꯃꯔꯣꯏꯅꯦ ꯃꯁꯤꯗꯤ ꯀꯣꯛꯀꯤ ꯗꯣꯛꯇꯔ ꯑꯃꯨꯛ ꯇꯥꯟꯅꯗ ꯌꯥꯔꯣꯏꯗꯣꯔꯤ ꯃꯦꯝꯆꯥꯗꯨ ꯃꯄꯤ ꯇꯞ ꯇꯞ ꯇꯥꯔꯛꯏ ꯒ꯭ꯌꯥꯟ ꯇꯥꯖꯔꯦ ꯈꯟꯖꯔꯨꯕ ꯃꯆꯥꯅꯨꯄꯤꯗꯨ ꯀꯣꯛꯀꯤ ꯗꯣꯛꯇꯔ ꯇꯥꯟꯅꯁꯤ ꯍꯥꯏꯔꯛꯂꯤꯗꯨꯅꯗꯤ ꯒ꯭ꯌꯥꯟ ꯇꯥꯗ꯭ꯔꯦ ꯍꯥꯏꯔꯤꯕꯅꯤ ꯈꯜꯂꯨꯕꯗ ꯀꯞꯊꯣꯔꯛꯏ ꯗꯣꯛꯇꯔꯗꯨꯅ ꯏꯃꯥ ꯀꯩꯁꯨ ꯇꯧꯔꯣꯏꯁꯦ ꯅꯧꯔꯤꯉꯩꯗ ꯐꯖꯅ ꯌꯦꯡꯊꯣꯛꯂꯒ ꯍꯥꯟꯅꯒꯤ ꯄꯨꯟꯁꯤꯗ ꯍꯜꯂꯛꯅꯕ ꯍꯣꯠꯅꯁꯦ ꯑꯕꯦꯝꯅ ꯃꯦꯝꯆꯥꯕꯨ ꯀꯣꯟꯁꯤꯟꯕꯤ ꯃꯃꯥ ꯀꯞꯀꯅꯨ ꯗꯣꯛꯇꯔꯗꯨ ꯀꯥꯗꯒꯤ ꯊꯣꯛꯈꯤꯔꯝꯃꯤ ꯃꯍꯥꯛ ꯊꯣꯛꯈꯤꯕꯒ ꯔꯣꯖꯔꯅ ꯑꯃꯨꯛ ꯇꯣꯟꯒꯤ ꯃꯀꯣꯛꯇꯨ ꯄꯥꯏꯔꯒ ꯌꯦꯡꯉꯤ ꯅꯨꯃꯤꯠꯇꯨꯗ ꯋꯥꯜꯗ ꯁꯨꯗꯠꯂꯝꯕ ꯁꯣꯏꯗꯅ ꯑꯣꯏꯔꯝꯒꯅꯤ ꯑꯕꯦꯝꯅ ꯑꯩꯈꯣꯏ ꯗꯗꯥ ꯑꯦꯂꯦꯛꯁ ꯂꯥꯛꯑꯒ ꯁꯣꯅꯤꯌꯥꯅ ꯑꯩꯈꯣꯏꯗ ꯀꯔꯤꯝꯇ ꯍꯥꯏꯔꯝꯗꯅ ꯊꯣꯛꯈꯤꯁꯦ ꯀꯩꯒꯤꯅꯣ ꯁꯤꯅꯤ ꯑꯩꯅ ꯈꯪꯅꯤꯡꯂꯤꯕꯁꯦ ꯔꯣꯖꯔꯅ ꯑꯦꯂꯦꯛꯁ ꯂꯥꯛꯑꯒ ꯊꯣꯛꯄ ꯑꯣꯏꯔꯝꯃꯣꯏꯌꯦ ꯁꯣꯅꯤꯌꯥꯁꯨ ꯃꯄꯥꯟ ꯂꯤꯄꯥꯟ ꯊꯣꯛꯄ ꯑꯣꯏꯔꯝꯒꯅꯤ ꯑꯗ ꯆꯪꯂꯛꯇꯕꯗꯨꯗ ꯇꯣꯟꯅ ꯆꯤꯡꯅꯕꯗꯒꯤ ꯊꯣꯛꯂꯨꯕꯗ ꯊꯧꯗꯣꯛꯁꯦ ꯊꯣꯛꯈꯤꯕ ꯑꯣꯏꯔꯝꯒꯅꯤ ꯑꯩꯅ ꯌꯥꯝꯅ ꯆꯥꯛꯂꯤꯕꯗꯤ ꯐꯣꯔꯦꯟꯁꯤꯛꯀꯤ ꯇꯤꯝꯅ ꯀꯨꯞꯅ ꯌꯦꯡꯗꯧꯁꯨ ꯃꯃꯥꯅ ꯌꯥꯗꯕꯗꯨꯗ ꯑꯗꯨꯝ ꯄꯣꯛꯂꯣꯏꯈ꯭ꯔꯦ ꯀꯔꯤꯗꯤ ꯎꯄꯥꯏ ꯂꯩ ꯇꯥꯃꯣ ꯀꯦꯁꯁꯤ ꯄꯨꯂꯤꯁꯇ ꯄꯥꯏꯕ ꯉꯝꯗ꯭ꯔꯗꯤ CIDꯗ ꯁꯤꯟꯅꯕꯗꯤ ꯀꯩ ꯀꯥꯏꯒꯦ ꯑꯗꯨꯕꯨ ꯑꯩꯅ ꯁꯤꯜꯂꯨ ꯌꯥꯕ꯭ꯔꯣ ꯅꯨꯃꯤꯠꯇꯨꯗ CID ꯀꯧꯔꯒ ꯌꯦꯡꯍꯟꯗꯧꯁꯨ ꯁꯣꯝꯗ ꯍꯣꯁꯄꯤꯇꯥꯜꯗ ꯂꯣꯏ ꯂꯥꯛꯑꯦ ꯃꯦꯝꯆꯥꯅ ꯈꯪꯗ꯭ꯔꯦ ꯆꯥꯆꯥ ꯑꯁꯨꯛ ꯇꯝꯊꯤꯕ ꯃꯤꯁꯤꯁꯤꯕꯨ ꯂꯩꯔꯝꯈꯤꯗ꯭ꯔꯥ ꯔꯤꯇꯥꯅ ꯏꯅꯥꯎ ꯍꯌꯦꯡ ꯀꯣꯛꯀꯤ ꯗꯣꯛꯇꯔ ꯇꯥꯟꯅꯔꯒ ꯅꯧꯔꯤꯉꯩꯗ ꯌꯦꯡꯊꯣꯛꯅꯕ ꯇꯧꯍꯧꯁꯤ ꯑꯩꯈꯣꯏꯁꯨ ꯏꯆꯥꯒꯤ ꯑꯉꯝꯕ ꯃꯇꯦꯡ ꯄꯥꯡꯒꯦ ꯃꯦꯝꯆꯥꯅ ꯏꯆꯦ ꯑꯩ ꯀꯔꯤ ꯍꯥꯏꯒꯗꯕꯅꯣ ꯒ꯭ꯌꯥꯟ ꯇꯥꯗ꯭ꯔꯦ ꯏꯆꯥꯅ ꯁꯦꯂꯨꯟ ꯍꯥꯡꯗꯨꯅ ꯑꯃꯒꯤꯗ ꯀꯦꯕ ꯆꯠꯂꯒ ꯐꯪꯖꯔꯛꯄ ꯄꯩꯁꯥꯗꯨꯅ ꯏꯃꯨꯡꯁꯤ ꯄꯨꯔꯤꯕꯅꯤ ꯏꯆꯥꯅ ꯑꯁꯨꯝꯅ ꯂꯩꯈꯤꯕꯁꯤꯗꯗꯤ ꯑꯩꯁꯨ ꯀꯔꯤ ꯇꯧꯒꯗꯧꯕꯅꯣ ꯈꯟꯐꯝ ꯈꯪꯗ꯭ꯔꯦ ꯔꯣꯖꯔꯅ ꯏꯃꯥ ꯑꯗꯨꯒꯤꯗꯤ ꯀꯩꯁꯨ ꯈꯜꯂꯨꯅꯨ ꯑꯩꯈꯣꯏ ꯃꯌꯥꯝ ꯂꯩꯁꯤꯗꯤ ꯇꯣꯟꯒꯤꯗꯃꯛꯇꯗꯤ ꯑꯩꯅ ꯁꯦꯜ ꯂꯣꯏ ꯄꯨꯊꯣꯛꯀꯅꯤꯌꯦ ꯃꯍꯥꯛ ꯒ꯭ꯌꯥꯟ ꯇꯥꯗꯕ ꯌꯥꯗꯦ ꯅꯨꯃꯤꯠꯇꯨꯒꯤ ꯊꯧꯗꯣꯛꯇꯣ ꯃꯔꯤꯛ ꯆꯨꯝꯅ ꯈꯪꯕ ꯄꯥꯝꯃꯤ
ꯑꯗꯨꯛ ꯌꯥꯝꯅ ꯂꯥꯛꯆꯕ ꯑꯦꯂꯦꯛꯁꯅ ꯁꯣꯅꯤꯌꯥ ꯍꯥꯠꯈꯤꯕꯗ ꯄꯨꯟꯁꯤꯁꯤꯅ ꯀꯥꯎꯕ ꯉꯝꯂꯣꯏ, ꯑꯗꯨꯁꯨ ꯑꯩꯒꯤ ꯌꯨꯝꯃꯛꯇꯗ꯫ ꯑꯕꯦꯝꯅ ꯊꯝꯃꯣ, ꯌꯨꯝꯗ ꯍꯟꯈ꯭ꯔꯅꯨ, ꯑꯩ ꯃꯐꯝꯁꯤꯗ ꯂꯩꯕꯁꯦ ꯌꯥꯝꯅ ꯀꯤꯖꯔꯦ꯫ ꯃꯦꯝꯆꯥꯅ ꯕꯦꯝꯃ ꯂꯩꯔꯅꯨ, ꯌꯨꯝꯗ ꯅꯕꯨꯡꯒꯤ ꯃꯅꯥꯛꯇ ꯂꯩꯔꯨꯔꯣ, ꯃꯐꯝ ꯑꯁꯤꯗ ꯂꯩꯔꯒ ꯏꯆꯥꯕꯨ ꯈꯨꯗꯣꯡꯊꯤꯕ ꯅꯪꯍꯟꯕ ꯄꯥꯝꯗꯦ꯫ ꯏꯃꯥ ꯃꯇꯣꯝꯇ ꯂꯩꯕ ꯌꯥꯔꯣꯏꯌꯦ, ꯏꯃꯥꯒꯤꯗꯤ ꯀꯔꯤꯁꯨ ꯈꯜꯂꯨꯔꯅꯨ, ꯏꯆꯥ ꯑꯗꯨꯝ ꯆꯦꯛꯁꯤꯟꯅ ꯌꯨꯝꯗ ꯂꯩꯔꯨꯔꯣ꯫ ꯑꯕꯦꯝꯅ ꯍꯥꯠꯀꯦꯅꯕꯨ ꯈꯜꯂꯕꯗꯤ ꯑꯩꯈꯣꯏꯗ ꯂꯥꯛꯇꯨꯅ ꯁꯣꯅꯤꯌꯥ ꯐꯥꯎ ꯍꯥꯠꯈꯤꯕ ꯑꯁꯤꯅꯤ, ꯆꯦ ꯔꯣꯁ ꯐꯥꯎꯕ ꯍꯥꯠꯅꯕ ꯍꯣꯠꯅꯕꯗ ꯁꯤꯅꯤꯡꯆꯤꯠꯇ ꯍꯤꯡꯍꯧꯔꯤꯕ ꯑꯁꯤꯅꯤ꯫ ꯍꯧꯖꯤꯛꯃꯛꯇꯁꯨ ꯃꯐꯝꯁꯤꯗ ꯂꯥꯛꯇꯨꯅ ꯑꯕꯦꯝ, ꯑꯩꯗ ꯑꯦꯂꯦꯛꯁꯅꯤ ꯈꯪꯗ꯭ꯔꯕꯣ, ꯋꯥꯔꯤ ꯑꯃꯗ ꯁꯥꯟꯅꯁꯦ ꯍꯥꯏꯔꯝꯂꯤꯕ ꯑꯁꯤꯅꯤ꯫ ꯔꯣꯖꯔꯗꯤ ꯑꯀꯣꯟꯕꯒꯤ ꯋꯥꯍꯩꯗꯨ ꯇꯥꯕꯗ ꯃꯈꯣꯏꯗꯧ ꯊꯤꯠꯄ ꯍꯥꯏꯕꯗꯨ ꯑꯣꯏꯔꯝꯃꯤ꯫ ꯀꯔꯤ ꯋꯥꯔꯤ ꯁꯥꯟꯅꯁꯦ ꯍꯥꯏꯕ? ꯑꯣꯏ ꯇꯥꯃꯣ, ꯑꯗꯨꯃꯛꯅꯤ ꯍꯥꯏꯔꯝꯃꯤꯕ꯫ ꯉꯝꯂꯕꯗꯤ ꯌꯨꯝꯗ ꯑꯃꯨꯛꯁꯨ ꯂꯥꯛꯑꯣ, ꯑꯗꯨꯒ ꯁꯥꯟꯅꯁꯦ ꯍꯥꯏꯌꯣ꯫ ꯂꯥꯛꯀꯅꯤ ꯇꯥꯃꯣ, ꯁꯣꯏꯗꯅ ꯂꯥꯛꯈꯤꯅꯤ꯫ ꯔꯣꯖꯔꯁꯨ ꯃꯊꯥ ꯁꯥꯔꯝꯃꯤ꯫ ꯍꯣꯁꯄꯤꯇꯥꯜꯁꯤꯗ ꯍꯨꯟꯗꯣꯛꯂꯝꯃꯦ, ꯇꯣꯟꯅ ꯑꯃꯨꯛ ꯀꯝꯗꯧꯕ? ꯃꯆꯟꯅꯨꯄꯤꯕꯨ ꯁꯦꯟꯅꯒꯗ꯭ꯔꯥ, ꯇꯣꯟꯕꯨ ꯁꯦꯟꯅꯒꯗ꯭ꯔꯥ ꯃꯊꯥ ꯁꯥꯔꯗꯨꯅ ꯁꯨꯝ ꯂꯩꯔꯛꯄꯅ ꯄꯨꯡꯗꯤ ꯊꯦꯡꯖꯤꯜꯂꯛꯑꯝꯃꯤ꯫ ꯃꯦꯝꯆꯥꯅ ꯏꯕꯨꯡꯉꯣ, ꯏꯆꯦ, ꯑꯕꯦꯝꯁꯦ ꯄꯨꯔꯒ ꯌꯨꯝꯗ ꯍꯜꯂꯣ, ꯑꯩ ꯏꯆꯥꯕꯨ ꯁꯦꯟꯅꯍꯧꯔꯒꯦ꯫ ꯔꯣꯖꯔꯅ ꯐꯔꯦ, ꯉꯁꯤꯒꯤꯗꯤ ꯑꯩꯈꯣꯏ ꯆꯠꯈ꯭ꯔꯒꯦ, ꯍꯌꯦꯡꯁꯦ ꯇꯣꯅꯤ ꯄꯨꯔꯒ ꯉꯟꯇꯥꯅ ꯂꯥꯛꯑꯒꯦ꯫ ꯍꯣꯏ, ꯑꯗꯨꯃꯥꯏꯅ ꯇꯧꯔꯣ꯫ ꯑꯗꯨꯒ ꯀꯣꯛꯀꯤ ꯗꯣꯛꯇꯔ ꯇꯥꯟꯅꯗꯨꯅ ꯑꯃꯨꯛ ꯂꯥꯌꯦꯡꯁꯤ, ꯃꯈꯥ ꯆꯠꯊꯅꯕ ꯇꯧꯔꯁꯤ꯫ ꯔꯣꯖꯔꯅ ꯆꯠꯂꯝꯗꯥꯏꯗ ꯇꯣꯟꯒꯤ ꯃꯅꯥꯛꯇ ꯐꯝꯂꯒ ꯃꯀꯣꯛꯇꯣ ꯅꯥꯟꯊꯕꯤ꯫ ꯇꯣꯟ, ꯉꯁꯤꯒꯤꯗꯤ ꯑꯩꯈꯣই ꯆꯠꯂꯒꯦ, ꯄꯥꯎꯈꯨꯝ ꯄꯤꯔꯛꯂꯔꯣꯏ ꯍꯥꯏꯕꯗꯤ ꯈꯪꯉꯤ, ꯑꯗꯨꯕꯨ ꯇꯣꯟ, ꯅꯪ ꯑꯁꯨꯝꯅ ꯂꯩꯕ ꯌꯥꯗꯦ, ꯅꯪ ꯐꯔꯛꯄꯅꯤ ꯑꯩꯈꯣꯏꯅ ꯉꯥꯏꯔꯤꯕꯁꯦ, ꯄꯣꯊꯥꯔꯣ꯫ ꯑꯗꯨ ꯍꯥꯏꯔꯒ ꯇꯣꯟꯒꯤ ꯃꯃꯤꯠ ꯑꯗꯨ ꯔꯣꯖꯔꯒꯤ ꯃꯈꯨꯠ ꯑꯗꯨꯅ ꯈꯨꯝꯖꯤꯟꯕꯤꯔꯝꯃꯤ꯫ ꯇꯣꯟꯁꯨ ꯃꯃꯤꯠꯇꯨ ꯑꯗꯨꯝ ꯎꯏꯁꯤꯟꯈꯤꯔꯝꯃꯤ꯫ ꯑꯕꯦꯝꯁꯨ ꯇꯣꯟꯒꯤ ꯃꯅꯥꯛꯇ ꯆꯪꯂꯒ ꯃꯃꯥꯏꯗ ꯅꯥꯟꯕꯤ꯫ ꯆꯦ ꯔꯣꯁ, ꯀꯣꯟꯅ ꯑꯃꯨꯛ ꯂꯥꯛꯑꯒꯦ, ꯑꯩꯈꯣꯏ ꯆꯠꯂꯨꯈꯤꯒꯦꯀꯣ꯫ ꯏꯃꯥ, ꯑꯩꯈꯣꯏ ꯆꯠꯈꯤꯕꯒ ꯊꯣꯡꯁꯦ ꯐꯖꯅ ꯂꯣꯛ ꯇꯧꯁꯤꯜꯂꯨꯀꯣ꯫ ꯃꯦꯝꯆꯥꯅ ꯍꯣꯏ꯫ ꯑꯁꯨꯝꯅ ꯔꯣꯖꯔ ꯍꯣꯏꯁꯨ ꯍꯟꯈꯤꯔꯝꯃꯤ꯫ ꯑꯕꯦꯝꯁꯨ ꯃꯌꯨꯝ ꯌꯧꯕꯒ ꯀꯤꯔꯗꯨꯅ ꯃꯃꯥꯒ ꯇꯨꯃꯤꯟꯅꯔꯝꯃꯤ꯫ ꯑꯕꯦꯝꯒ ꯃꯃꯥꯒ ꯇꯨꯝꯈ꯭ꯔꯕꯁꯨ ꯔꯣꯖꯔꯗꯤ ꯇꯨꯝꯂꯝꯗꯦ꯫ ꯏꯃꯨꯡꯒꯤ ꯊꯣꯡ ꯊꯣꯡꯅꯥꯎ ꯅꯤꯡꯊꯤꯅ ꯆꯦꯛ ꯇꯧꯔꯗꯨꯅ ꯃꯌꯥꯏ ꯀꯥꯗꯨꯗ ꯆꯨꯔꯨꯞ ꯊꯛꯇꯨꯅ ꯂꯩꯔꯝꯃꯤ꯫ ꯃꯅꯥꯛꯇ ꯊꯥꯡ ꯑꯃꯁꯨ ꯄꯥꯏꯗꯨꯅ ꯀꯤꯂꯔ ꯑꯗꯨꯕꯨ ꯂꯥꯛꯀꯗ꯭ꯔꯥ ꯉꯥꯏꯔꯝꯃꯤ꯫ ꯑꯍꯤꯡ ꯑꯗꯨꯗ ꯍꯨꯏ ꯌꯥꯝꯅ ꯈꯣꯡꯕꯒꯤ ꯃꯈꯣꯜ ꯇꯥꯔꯛꯏ꯫ ꯔꯣꯖꯔ ꯀꯥꯗꯨꯗꯒꯤ ꯊꯥꯡꯗꯨ ꯄꯥꯏꯔꯒ ꯃꯄꯥꯟꯗ ꯊꯣꯛꯂꯛꯏ꯫ ꯃꯄꯥꯟꯒꯤ ꯕꯜꯕꯁꯤꯡꯗꯨ ꯊꯑꯣꯏꯅ ꯂꯣꯏꯅ ꯃꯨꯊꯠꯂꯤ꯫ ꯒꯦꯠꯇ ꯃꯈꯣꯜ ꯑꯃ ꯇꯥꯔꯛꯄꯗꯨꯗ ꯔꯣꯖꯔ ꯀꯥꯆꯤꯟ ꯑꯃꯗ ꯂꯨꯝꯗꯨꯅ ꯂꯩ꯫ ꯇꯟꯖꯥꯗꯨꯗ ꯆꯥꯎꯈ꯭ꯔꯕ ꯒꯦꯠ ꯑꯗꯨꯗꯒꯤ ꯃꯃꯥꯏ ꯈꯨꯝꯕ ꯃꯤ ꯑꯃ ꯌꯥꯝ ꯂꯥꯏꯅ ꯒꯦꯠ ꯑꯗꯨꯒꯤ ꯃꯊꯛꯇꯒꯤ ꯀꯥꯔꯛꯄꯗꯨ ꯎꯔꯝꯃꯤ꯫ ꯑꯃꯝꯕ ꯃꯔꯛꯇꯨꯗ ꯔꯣꯖꯔꯁꯨ ꯊꯥꯡꯗꯨ ꯀꯟꯅ ꯄꯥꯏꯗꯨꯅ ꯄ꯭ꯔꯞ ꯆꯦꯟꯁꯤꯜꯂꯛꯏ꯫ ꯑꯗꯨꯕꯨ ꯅꯨꯄꯥ ꯑꯗꯣ ꯌꯥꯝꯅ ꯍꯩꯊꯣꯏ ꯁꯤꯡꯊꯣꯏꯕ ꯑꯣꯏꯕꯅ ꯔꯣꯖꯔꯅ ꯄ꯭ꯔꯞ ꯆꯦꯜꯂꯛꯏꯕꯗꯨ ꯃꯈꯣꯜ ꯇꯥꯔꯝꯃꯤ꯫ ꯔꯣꯖꯔꯅ ꯅꯨꯄꯥꯗꯨꯗ ꯊꯥꯡ ꯑꯗꯨꯅ ꯊꯤꯟꯒꯦ ꯇꯧꯔꯤꯕꯗꯨ ꯑꯃꯝꯕ ꯑꯗꯨꯗ ꯌꯥꯝꯅ ꯍꯩꯁꯤꯡꯅ ꯅꯥꯟꯊꯣꯛꯂꯝꯃꯤ꯫ ꯔꯣꯖꯔꯅ ꯁꯥꯎꯔꯒ ꯅꯪ ꯂꯥꯛꯄꯅꯤ ꯑꯩꯅ ꯉꯥꯏꯔꯤꯕꯁꯦ꯫ ꯅꯨꯄꯥꯗꯨ ꯀꯔꯤꯃꯇ ꯍꯥꯏꯔꯛꯇꯦ꯫ ꯔꯣꯖꯔꯅ ꯊꯥꯡꯗꯣ ꯑꯃꯨꯛ ꯊꯥꯡꯒꯠꯂꯒ ꯆꯦꯟꯁꯤꯜꯂꯛꯄꯗ ꯍꯟꯗꯛꯁꯨ ꯁꯔꯤꯛ ꯁꯔꯥ ꯇꯧꯗꯨꯅ ꯉꯥꯛꯊꯣꯛꯆꯔꯝꯃꯤ꯫ ꯎꯄꯥꯏ ꯂꯩꯔꯔꯣꯏ ꯈꯪꯕꯗꯒꯤ ꯋꯥꯡꯈ꯭ꯔꯕ ꯋꯥꯜ ꯑꯗꯨ ꯁ꯭ꯇꯔꯟ ꯇꯧꯗꯨꯅ ꯀꯥꯈꯠꯈꯤꯔꯝꯃꯤ꯫ ꯃꯝꯂꯤꯕ ꯑꯍꯤꯡ ꯑꯗꯨꯗ ꯔꯣꯖꯔ ꯑꯗꯨ ꯉꯛꯅ ꯌꯦꯡꯗꯨꯅ ꯂꯩꯍꯧꯏ꯫ ꯅꯨꯄꯥꯗꯨꯅ ꯑꯁꯣꯝ ꯋꯥꯡꯃꯗ ꯆꯣꯡꯗ꯭ꯔꯤꯉꯩꯗ ꯑꯁꯨꯝꯅ ꯍꯥꯏꯔꯝꯃꯤ, ꯑꯩ ꯀꯤꯂꯔ ꯅꯠꯇꯦ꯫ ꯔꯣꯖꯔ ꯁꯥꯎꯔꯒ ꯑꯗꯨꯗꯤ ꯍꯥꯏꯌꯣ, ꯀꯤꯂꯔ ꯀꯅꯥꯅꯣ? ꯅꯪ ꯁꯤꯗ ꯀꯩꯗꯧꯕ ꯂꯥꯛꯄꯅꯣ? ꯅꯨꯄꯥꯗꯨꯅ ꯑꯩꯗꯤ ꯀꯤꯂꯔꯗꯨꯕꯨ ꯍꯥꯠꯄ ꯂꯥꯛꯄꯅꯤ꯫ ꯑꯗꯨ ꯍꯥꯏꯔꯒ ꯑꯁꯣꯝꯗ ꯆꯣꯡꯊꯈꯤꯔꯝꯃꯤ꯫ ꯔꯣꯖꯔꯅ ꯂꯥꯎ ꯈꯣꯡꯂꯒ ꯋꯥ ꯉꯥꯡꯕꯗ ꯇꯥꯗꯨꯅ ꯔꯤꯇꯥꯁꯨ ꯄ꯭ꯔꯞ ꯊꯣꯛꯂꯛꯏ꯫ ꯃꯩꯗꯨꯁꯨ ꯊꯥꯡꯒꯠꯂꯛꯏ꯫ ꯑꯆꯧꯕ!
Machana sumangda thanga parega lerambadudha Rita di ngaklammi. Raja sauraga imungdi changlai. Rita na thongdu lonsilaga. Achoba, kanagano ichana wari sanaribado. Raja na Ima, ay tumdi. Mayay kasida thangsu paraga killer du bungaramane. Ui kumbagi makol tabadagi ay may mutalaga mapanda thokpane. Killer du laami. Ay ga kutukne. Adubu mahak yamna ishumba killer ne. Makutpudi halakte. Ay na thangsu na tinabot na rabasu mahak na ilaylay na ngakto Get ka se, yamlay na kara Tuwan na hayo ngamdrabasu makut na walda tingkibada, chumme. Rita di madu tabada ngakna. Karino ni haisiba, get. Achoba, mati karamna. Ima, sharik sarayam na hiye. Thang na anirak tinggi tawabu ngaktoki. Aduga wall restaurant toraga chungkalaga lepaga leki. Aduga ay killer na teharame. Ay na adudi killer si kanano nang kidubulak po na humbada. Killer do hat palak po ni hare. Rita na is karino to riba mataw siba. Ay koy po karam na hingo hay bano. Roger na nungan daw rin ima po tawro. Ay nang malup Jacob su ayang dagila o hayo na tumta na lamba babang amloy. Ima mahak hauji killer dugi konguli bahuk krabani. Mangonda apan pipiro siya. Mana suda na killer dugi leifang putorakan hebasa ay hitajabani. Achoba, mihat pa ase sumay na sumlak labati ay koy su makutaloy na secret sa hebra. Mibu pangatahad pa yabro, maram lebagi na tro. Pangatahad pa yabado na tro, hat imayam se. Iyong sida paulak to na hat kiba na tro. Haujik tasu ichagalang papa na kiba na tro. Yarishima, ay matayam na sari. Ichan budi mabung ay nakalanggani. Potawro. Nung alam dahil duda, Rita sa tumtabaya na machana pinaningay na tumlibado ihing to na lang Jeremy. Imagi bema. Imagi di napungganang gadani. Ichani ma asok pa niya hindi Ichana kaya mong lalo bagino. May patamahak na at minong silay na hali may amsiba. Somda na thong hambagi makol tabada tumlamba irik tu mikap thurak tu na hugalai. Thangnaba kada sorosara makol tabatuda tapna tongdo hangdok lagay hingi. Kidoriba. Jet kampre khangi khonguk nama loktok laga nama su loktok ke tawdu khangboy lakboy setong shinki. Walking chalwe. Iri makok tu khar chaptharaga mayai kada thekliba wall clock adu de yengi. Pung ahum sida walking chatoiba. Upay letraba check tu saushinaraga nang na ivan abashidi pani de ko tolok phangdaba minay na tordana. Saushinaraga mapi maron dong do e. Na chifo kay machufay kang ba ingonda kada do kono. Tamo hogdo laga haido ra. Jack pakat na. Aish, yari tumuro. Kay do chalo no same hayo. Mi hat ba. Halo ra ba. Chengarak tre. Kya mat lo rage. Shunga tha tre. Kulang hang gawgi tawani. Veronica. Bet ora shuai magi damak. Kung fu tamido mi hat na boire. Chumuro yare hoirong lo. Shumang do tolo ngam thok na se. Nang na pami sa kayo. Amuk jail da chang dringi da nayamba ino ina hatuk pige. Ay na mihat po orikati ay na jail da laikraba matung da ilsigi pamana bihat kibido kanano ito ba? Killer siya kutpuso din orang ganina tamoy itim na kana tijilibane. Masida nang siyawi na tra. Ay, chandan nang magna nanaw ay putasa tra ba? Adu haraga Jack tumapira sila amado sa adong karim na Ahingda miyad pa chatluraga kamay ni thaza doy na. Nasya na kang dra. Nupilumba lona chapada. Nasya magnanong si Jeriba adugi asibag sang ting na kibada. Jail da lari ribada adugi na dra. Piendraba. Imong se nang gihantak da chopi kaya nang labane. Nahan da jail da gitolok da ngari. Aduga mo nete
Nang kana amuk lumba chatlino ba ha Jack su mapi adu taithoklaga tumina adum lei Eric na amusha makha tarai Nang fight hede laman kumangam lani sini na ha nang kalise Eroniko tawno ngashina lasoy tamo hoina maina phangnabu thijaksani lona tawba thabakse kanaba kaisu leitabani Jack tapna Yar chumulo ai mabu yamna nungsi magi damakta laman kumba pame Mamanadi mathang su killer dun har khrabani na aina mataroi ave moida killer do lakadrona chalubani Eric na aduda lamdraba mayambun oina ai halam dore thang parga lummaga lerame sharik saraka hiramdradi shumangduda tatbagi fibamne Eric na wahai ge tawbaga Eric ki maningda lina tapna adege doraba Eric su khampre khangi Jack su mamito lauktholaga tapna tamo